ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯊꯥꯔꯣ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯈꯣꯜ ꯃꯆꯥꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ "ꯍꯩ ꯊꯥꯔꯣ, ꯏꯟꯖꯥꯡꯕꯨ ꯀꯌꯥꯝ ꯄꯥꯜꯂꯤꯕꯒꯦꯅꯦ? ꯍꯦꯛꯃꯟꯗꯅ ꯑꯃꯠꯇꯕꯨ ꯄꯥꯜꯂꯝꯂꯔꯣꯏꯗꯦ ꯍꯤꯡꯈꯣꯜꯗ꯫ ꯊꯥꯔꯣꯅ "ꯑꯕꯣꯛ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔꯒ ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯒ ꯄꯥꯜꯂꯝꯃꯤ꯫ ꯍꯋꯥꯏ ꯃꯨꯕꯤꯗꯨꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯦꯛꯄ ꯌꯥꯔꯛꯂꯅꯤ꯫ ꯀꯗꯥꯏ ꯏꯁꯨꯅ ꯍꯦꯛꯂꯛꯂꯤꯕꯗꯣ ꯑꯕꯣꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯅꯨꯄꯤ ꯊꯥꯔꯣꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯒ "ꯍꯩꯃꯥ, ꯍꯋꯥꯏ ꯊꯔꯥꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ꯫ ꯑꯩꯒꯤ ꯏꯁꯨꯒꯤ ꯈꯨꯠꯅꯕꯨ ꯍꯦꯛ ꯊꯥꯕ ꯃꯅꯥ ꯃꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔ ꯄꯣꯠꯅꯤꯗ"꯫ ꯊꯥꯔꯣ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯍꯣꯔꯦꯟ ꯌꯣꯟꯒꯗꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯂꯩꯔꯤꯕꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ?" ꯄꯤꯁꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯣꯏꯔꯦ. ꯉꯁꯤꯒꯤꯗꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯄꯥꯟꯕ ꯈꯔꯁꯤ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯌꯣꯜꯂꯨꯔꯒꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯈꯨꯠꯊꯥꯡ ꯂꯧꯕꯗꯣ ꯀꯔꯤꯁꯨ ꯇꯣꯡꯕ ꯅꯠꯇꯦ꯫ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯋꯥꯗꯨꯅ ꯃꯇꯣꯛꯏ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯔꯁꯤꯗꯃꯛ ꯄꯨꯗꯨꯅ ꯌꯣꯜꯂꯨꯔꯒꯦ ꯑꯕꯣꯛ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯐꯗꯤꯒꯣꯝ ꯈꯔꯁꯨ ꯍꯦꯛꯂꯛꯀꯦ꯫ ꯌꯥꯔꯦ, ꯍꯦꯛꯂꯨꯔꯅꯨ, ꯏꯁꯨ ꯋꯥꯅꯕꯅꯤ꯫ ꯐꯗꯤꯒꯣꯝꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯗꯨꯅ ꯍꯌꯦꯡ ꯌꯣꯟꯅꯅꯕ ꯊꯝꯂꯁꯤ꯫ ꯑꯕꯣꯛ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟꯗ ꯁꯦꯕꯣꯠ ꯌꯥꯝꯅ ꯄꯥꯟꯕꯅꯤ꯫ ꯑꯕꯣꯛꯇ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ꯫ ꯀꯔꯤ? ꯃꯅꯤꯡꯒꯤ ꯋꯥꯄꯟꯗ ꯁꯦꯕꯣꯠ ꯃꯌꯥꯝ ꯄꯥꯜꯂꯤꯕ? ꯀꯌꯥꯝꯕꯨ ꯄꯥꯟꯒꯦꯅꯦ? ꯌꯥꯝꯅ ꯄꯥꯜꯂꯦ ꯑꯕꯣꯛ꯫ ꯐꯔꯦꯗ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯄꯨꯗ ꯍꯦꯛꯍꯟꯒꯦ꯫ ꯑꯗꯨꯗꯤ ꯁꯦꯕꯣꯠꯇꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯕꯣꯛꯀꯤ ꯄꯨꯒꯗꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯐꯤꯁꯦ ꯑꯃꯨꯛ ꯁꯥꯔꯨꯔꯒꯦꯀꯣ꯫ ꯍꯣꯏ, ꯁꯥꯖꯔꯨꯔꯣ꯫ ꯑꯕꯣꯛꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯄꯨ ꯑꯗꯨꯅ ꯀꯔꯣꯝꯗꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ? ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯄꯣꯠ ꯆꯩ ꯊꯤꯟꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗꯕ ꯍꯅꯨꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯄꯤꯁꯛꯅ ꯉꯥꯡꯂꯤꯕꯗꯨ ꯃꯦꯔꯥꯅ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯩ ꯍꯅꯨꯕꯤ, ꯑꯩ ꯁꯤꯗ ꯂꯩꯅꯦ꯫ ꯃꯅꯤꯡꯗ ꯁꯦꯕꯣꯠ ꯈꯔ ꯄꯥꯜꯂꯤꯕꯁꯦ ꯅꯪꯅ ꯌꯣꯟꯕ ꯆꯠꯄ ꯅꯪꯅꯕ ꯈꯔ ꯍꯦꯛꯂꯨꯕꯅꯤꯅꯦ"꯫ ꯄꯤꯁꯛꯅ "ꯍꯩꯃꯥ, ꯃꯄꯨꯁꯨ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯂꯩꯇꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯍꯦꯛ ꯆꯠꯀꯟꯕꯗꯨꯗ ꯍꯧꯖꯤꯛꯇ ꯏꯁꯨ ꯊꯥꯔꯣꯅꯁꯨ ꯃꯅꯤꯡꯗ ꯁꯦꯕꯣꯠ ꯄꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗ ꯉꯥꯏꯔꯤ꯫ ꯍꯦꯛꯂꯛꯄꯅ ꯍꯥꯜꯂꯕꯣꯏꯔꯦ꯫ ꯃꯇꯝ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯍꯧꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯛꯂꯛꯂꯕꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯊꯦꯡꯈ꯭ꯔꯅꯤ꯫ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣꯀꯣ꯫ ꯑꯩ ꯊꯣꯛꯄ ꯍꯧꯔꯝꯂꯒꯦ꯫ ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯃꯥꯒꯤ ꯀꯩꯊꯦꯜꯗ ꯍꯦꯛ ꯄꯨꯕ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯁꯨ ꯊꯥꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯊꯥꯔꯣ, ꯑꯕꯣꯛ ꯆꯠꯂꯦꯀꯣ꯫ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯕꯣꯛ ꯍꯣꯏꯁꯨ ꯀꯨꯏꯔꯛꯂꯣꯏꯗ"꯫ ꯍꯣꯏ ꯑꯕꯣꯛ꯫ ꯄꯤꯁꯛꯀ ꯃꯦꯔꯥꯒ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯊꯥꯔꯣꯒ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯁꯤꯡ ꯑꯗꯨꯅ ꯃꯍꯩ ꯇꯝꯂꯨꯕꯒ ꯃꯈꯨꯠꯇ ꯈꯇꯥ ꯄꯥꯏꯗꯨꯅ ꯆꯠꯅꯕꯗꯨ ꯎꯔꯗꯨꯅ ꯃꯦꯔꯥꯅ, "ꯃꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯊꯥꯔꯣꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ꯫ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯏꯁꯨ ꯑꯁꯤꯕꯨ ꯍꯦꯛ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦꯗꯣ"꯫ ꯄꯤꯁꯛ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯃꯄꯨ꯫ ꯏꯁꯨ ꯑꯁꯤꯕꯨ ꯃꯍꯩ ꯇꯝꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯍꯅꯨꯔꯕ ꯑꯩꯈꯣꯏꯅꯗꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯠꯇ ꯐꯥꯎꯕ ꯊꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯂꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯁꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯇꯥꯟꯗꯨꯅ ꯂꯩꯔꯦ"꯫ ꯄꯤꯁꯛ ꯑꯃꯗꯤ ꯃꯦꯔꯥꯁꯨ ꯃꯁꯨꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯃꯁꯨꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯔꯣ ꯑꯁꯤ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯨꯅꯤ꯫ ꯊꯥꯔꯣ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯅ ꯌꯣꯛꯂꯛꯂꯤꯕꯅꯤ꯫
ꯊꯔꯣꯒꯤꯅꯦ ꯍꯥꯏꯕꯗ ꯁꯣꯜꯂꯕ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃ ꯊꯔꯣꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯇꯤꯟꯅꯖꯕꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ "ꯏꯇꯥ ꯊꯔꯣ, ꯏꯁꯤꯡ ꯁꯣꯛꯂꯨꯗꯣꯏꯔꯣ?" "ꯍꯣꯏ ꯏꯇꯥ." ꯀꯨꯁꯨꯝꯅ "ꯏꯇꯥ ꯊꯔꯣ, ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯗꯨꯅ ꯃꯍꯩ ꯇꯝꯕ ꯆꯠꯁꯤꯗꯅ꯫ ꯏꯇꯥ ꯊꯔꯣ ꯈꯛꯇ ꯉꯥꯏꯔꯦ ꯃꯍꯩ ꯇꯝꯗ꯭ꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯗꯨꯅ ꯆꯠꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯏꯇꯥ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯕ ꯄꯥꯕꯁꯨ ꯈꯔ ꯉꯝꯂꯦ." ꯊꯔꯣ ꯅꯨꯡꯉꯥꯏꯇꯅ "ꯏꯇꯥꯁꯤꯡ, ꯑꯩꯁꯨ ꯅꯈꯣꯏꯒ ꯄꯨꯟꯗꯨꯅ ꯃꯍꯩ ꯇꯝꯕ ꯆꯠꯅꯤꯡꯂꯤꯕꯅꯤ꯫ ꯑꯗ ꯏꯕꯣꯛꯀ ꯏꯄꯨꯒꯅ ꯁꯦꯜ ꯂꯩꯇꯕ ꯑꯁꯤꯗ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯐꯔꯦ, ꯏꯇꯥꯁꯤꯡꯁꯨ ꯃꯍꯩ ꯇꯝꯕ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯔꯣ꯫ ꯑꯩꯁꯨ ꯏꯁꯤꯡ ꯑꯁꯦ ꯁꯣꯛꯇꯨꯅ ꯆꯪꯈ꯭ꯔꯒꯦ." ꯀꯨꯁꯨꯝꯅ "ꯍꯣꯏ ꯏꯇꯥ, ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯍꯩ ꯇꯝꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯀꯦ꯫ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ, ꯅꯣꯡꯃ ꯄꯨꯟꯁꯦ." "ꯍꯣꯏ ꯏꯇꯥꯁꯤꯡ." ꯊꯔꯣ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯍꯩ ꯇꯝꯕ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯑꯁꯨꯝ ꯆꯠꯅ ꯄꯨꯔꯅꯤꯃꯥꯅ "ꯀꯨꯁꯨꯝ, ꯏꯇꯥ ꯊꯔꯣꯁꯨ ꯃꯍꯩ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯕꯗꯤ ꯐꯗꯧꯅꯤ." "ꯍꯣꯏ ꯏꯇꯥ ꯄꯨꯔꯅꯤꯃꯥ, ꯏꯇꯥ ꯊꯔꯣꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ." ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯄꯔꯦꯡ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯐꯝꯊꯕꯒ ꯄꯣꯏꯔꯩ ꯍꯥꯊꯨ ꯂꯥꯛꯇꯨꯅ "ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯊꯥꯅꯤꯜ ꯂꯥꯛꯂꯔꯣꯏꯀꯣ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯔꯥꯡꯒꯤ ꯇꯥꯛꯄ ꯂꯩꯍꯧꯗꯕ ꯑꯪꯀꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯇꯥꯛꯀꯦ." ꯀꯨꯁꯨꯝ ꯇꯞꯅ "ꯑꯉꯥꯡꯁꯥ ꯀꯩꯅꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯍꯤꯗꯤ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯑꯣꯏꯁꯤꯟꯕꯁꯤꯗ ꯌꯥꯝ ꯂꯤꯔꯕꯗꯧꯅꯒ ꯈꯟꯖꯔꯤ ꯃꯥꯜꯂꯦ." ꯄꯨꯔꯅꯤꯃꯥꯅ "ꯍꯩ, ꯃꯁꯤꯗꯤ ꯃꯤ ꯇꯥꯅꯤ꯫ ꯑꯉꯥꯡꯁꯥ ꯍꯥꯏꯗ꯭ꯔꯗꯤ ꯑꯣꯖꯥꯅꯕꯨ ꯂꯩꯁꯥꯕꯤꯁꯥ ꯍꯥꯏꯒꯗ꯭ꯔꯣ? ꯉꯥꯎꯔꯛꯀꯅꯨꯀꯣ ꯅꯪ." ꯊꯥꯖꯅ "ꯏꯇꯥ, ꯍꯜꯂꯁꯤꯔꯥ? ꯑꯩꯗꯤ ꯃꯍꯩ ꯇꯝꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯕꯨꯡ ꯊꯥꯅꯤꯜꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯣ ꯃꯤꯠꯁꯦ ꯀꯨꯞꯇ ꯈꯌꯦꯡꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯑꯔꯣꯏꯅꯦ ꯀꯩꯅꯣꯕ? ꯉꯔꯥꯡꯗꯤ ꯉꯁꯤ ꯁꯩꯔꯦꯡ ꯄꯥꯍꯟꯅꯤꯒ ꯍꯥꯏꯔꯝꯂꯒ." ꯃꯦꯂꯩꯅ "ꯑꯩꯁꯨꯅꯤ, ꯉꯔꯥꯡ ꯇꯨꯝꯗꯈꯩ ꯁꯩꯔꯦꯡ ꯑꯗꯣ ꯄꯥꯕ ꯊꯣꯛꯅꯕ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯊꯣꯏꯒꯤ ꯄꯥꯔꯤꯅꯤ꯫ ꯑꯩꯗꯤ ꯏꯕꯨꯡ ꯄꯣꯏꯔꯩ ꯑꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯪꯀ ꯐꯪꯉꯦ, ꯑꯔꯨꯕ ꯉꯥꯛꯇꯅꯤ ꯇꯥꯛꯂꯤꯕꯁꯦ꯫ ꯄꯩꯁꯥ ꯃꯁꯤꯡ ꯄꯥꯕ ꯍꯩꯅꯕ ꯑꯃ ꯑꯅꯤ ꯑꯗꯨ ꯈꯛ ꯇꯥꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯈꯥꯏꯗꯣꯛꯎꯒ, ꯇꯤꯟꯁꯤꯜꯂꯨꯒ, ꯌꯦꯟꯊꯣꯛꯎꯒ, ꯁꯨꯝꯅꯥꯛ ꯐꯥꯔꯛꯎꯒꯅ ꯑꯩꯅ ꯄꯥꯁꯨ ꯄꯥꯕꯤꯔꯣꯏꯗꯕꯗ." ꯃꯦꯂꯩꯅ "ꯑꯗꯨꯅꯤ, ꯀꯥꯟꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯑꯪꯀ ꯇꯥꯛꯂꯤꯅꯦ ꯀꯥꯏꯅ꯫ ꯂꯥꯏꯔꯤꯛ ꯇꯝꯂꯛꯇꯕ ꯏꯃꯥ ꯄꯥꯕ ꯐꯥꯎꯕ ꯄꯩꯁꯥ ꯃꯁꯤꯡ ꯄꯥꯕ ꯍꯩ꯫ ꯑꯩꯒꯤꯗꯤ ꯑꯪꯀ ꯍꯩꯇ꯭ꯔꯕꯁꯨ ꯆꯤꯟꯊꯤ ꯏꯕ ꯄꯥꯕ ꯊꯣꯛꯂꯕꯗꯤ ꯌꯥꯔꯦ." ꯄꯣꯏꯔꯩ ꯈꯣꯟ ꯑꯗꯨ ꯀꯜꯂꯞꯅ "ꯀꯔꯤꯅꯣ? ꯑꯪꯀ ꯇꯥꯛꯁꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯁꯤ ꯃꯊꯧ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯅꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯡꯗ ꯊꯝꯃꯨ." ꯄꯣꯏꯔꯩꯅ ꯈꯣꯟ ꯋꯥꯡꯂꯛꯄ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯄꯣꯏꯔꯩꯅ "ꯊꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯨꯝꯅꯥꯛꯁꯤꯡ ꯑꯗꯨ ꯐꯥꯔꯕ꯭ꯔꯥ?" ꯊꯥꯖ ꯇꯞꯂꯞꯅ "ꯐꯥꯗ꯭ꯔꯤꯌꯦ ꯑꯣꯖꯥ." "ꯐꯥꯔꯣꯏꯌꯦ ꯅꯪꯗꯤ, ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯈꯣꯏꯗ ꯑꯩꯅ ꯁꯨꯝꯅꯥꯛ ꯐꯥꯎ ꯍꯥꯏꯔꯤꯕꯁꯦ? ꯁꯨꯝꯅꯥꯛꯇꯤ ꯐꯥꯅꯤ ꯈꯪꯗꯦ, ꯃꯍꯩ ꯇꯝꯕ ꯂꯥꯛꯄꯁꯤꯗꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯊꯣꯛꯀꯗꯕꯗꯧꯅ ꯀꯦꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯌꯦꯡ ꯃꯈꯩ ꯑꯁꯨꯝꯅ ꯏꯊꯛ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯍꯩ ꯇꯝꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯈꯣꯏꯕꯨ ꯁꯦꯜ ꯇꯤꯡꯅ ꯃꯍꯩ ꯇꯝꯍꯜꯂꯤꯕꯁꯦ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯀꯨꯁꯨꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯨꯁꯨꯝ, ꯅꯪꯗꯤ ꯁꯨꯝꯅꯥꯛꯁꯤꯡ ꯑꯗꯨ ꯐꯥꯔꯕ꯭ꯔꯥ?" ꯀꯨꯁꯨꯝ ꯇꯞꯅ "ꯐꯥꯔꯤ ꯑꯣꯖꯥ." "ꯀꯨꯁꯨꯝ, ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯅꯁꯥ ꯐꯥꯎꯕ ꯇꯥꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯣ ꯑꯩ ꯇꯥꯅꯕ." "ꯑꯣꯖꯥ, ꯃꯁꯤꯡ ꯀꯌꯥꯒꯤ ꯁꯨꯝꯅꯥꯛꯅꯣ?" "ꯏꯁ, ꯌꯥꯝ ꯂꯩꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯑꯩ ꯍꯪꯂꯛꯀꯦ, ꯅꯪ ꯈꯨꯝꯂꯛꯎ꯫ ꯑꯅꯤ ꯀꯌꯥꯅꯣ?" "ꯃꯔꯤ." "ꯇꯔꯦꯠ ꯅꯤꯄꯥꯟ ꯀꯌꯥꯅꯣ?" 15. ꯀꯔꯤ? "ꯑꯣꯖꯥ, ꯀꯩꯗꯧꯔꯦ? 7, 9ꯗꯤ 15ꯅꯤ." "ꯑꯣꯟꯊꯣꯛꯄꯅꯤ, ꯃꯥꯅ ꯑꯗꯨꯝ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯁꯤꯜꯂꯦ꯫ ꯁꯨꯝꯅꯥꯛ ꯍꯥꯏꯔꯛꯎ ꯍꯥꯏꯕꯅꯤ, ꯇꯤꯟꯁꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ꯫ 7, 9ꯗꯤ 53ꯅꯤꯀꯣ, 15 ꯅꯠꯇꯦ꯫ ꯅꯣꯏ ꯇꯥꯛꯄ꯭ꯔꯥꯕꯨ ꯑꯩ ꯑꯣꯏꯅ ꯑꯪꯀ ꯍꯣꯠꯄ ꯍꯩꯔꯣꯏꯗꯧꯔꯦ꯫ 7, 5ꯕꯨ 15ꯅꯤ, ꯄꯦꯜꯂꯕꯅꯤ." ꯀꯨꯁꯨꯝꯅ ꯍꯩ ꯍꯥꯏꯔꯒ ꯁꯣꯏꯕꯗꯨꯗ ꯊꯥꯖꯒ ꯃꯦꯂꯩꯒꯗꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯄꯣꯏꯔꯩ ꯊꯥꯖꯒ ꯃꯦꯂꯩꯒꯗꯨ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩ, ꯅꯣꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯀꯩ ꯊꯣꯛꯆꯩꯅ ꯅꯣꯛꯏꯅꯣ? ꯃꯤꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯈꯔꯕꯨ ꯍꯥꯏꯔꯤ꯫
ꯅꯈꯣꯏꯅꯤꯗꯤ ꯑꯃ ꯑꯅꯤ ꯃꯌꯦꯛ ꯐꯥꯎꯕ ꯌꯥꯡꯈꯩ ꯁꯨꯅ ꯏꯕ ꯍꯩꯇ꯭ꯔꯤꯕꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯤꯕ ꯑꯁꯤ ꯅꯈꯣꯏꯅꯤꯅꯤ ꯁꯍꯔꯗꯗꯤ ꯆꯍꯤ 6-7ꯀꯤ ꯑꯉꯥꯡ ꯐꯥꯎꯕ ꯑꯃꯗꯒꯤ 100 ꯐꯥꯎꯕ ꯕꯦꯔꯦꯡ ꯕꯦꯔꯦꯡ ꯍꯥꯏꯊꯔꯛꯀꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯩꯇꯦ ꯄꯤꯛꯇ꯭ꯔꯨꯅ ꯅꯥꯀꯟꯗꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯨ ꯂꯩꯇꯦ ꯍꯟꯗꯛꯇ ꯑꯣꯖꯥ ꯍꯣꯏꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯊꯦꯡꯅ ꯂꯤꯡꯈꯠꯂꯛꯄꯩꯅꯦ ꯑꯗꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏ ꯑꯣꯖꯥꯅ ꯂꯥꯟꯕꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯇꯣꯝꯇꯅ ꯅꯣꯏ ꯃꯌꯥꯝ ꯄꯥꯅꯕ ꯉꯝꯗꯧ ꯅꯠꯇ꯭ꯔꯦ ꯆꯥꯎꯕꯁꯨ ꯃꯥꯟꯅꯔꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯛꯇꯧꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯔꯣ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯗꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯊꯔꯣ ꯅꯈꯣꯏ ꯑꯕꯣꯛꯀ ꯏꯄꯨꯒ ꯂꯩꯇꯕ꯭ꯔꯣ ꯏꯅꯝꯃ ꯂꯩꯇꯤꯌꯦ ꯀꯩꯊꯦꯜꯗ ꯃꯤꯐꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯆꯠꯈ꯭ꯔꯦ ꯑꯣ ꯏꯅꯝꯃꯅ ꯂꯥꯛꯂꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯩꯁꯨ ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕ ꯁꯨꯝ ꯇꯟꯁꯤꯜꯂꯛꯂꯕ ꯑꯗ ꯅꯪꯁꯨ ꯅꯇꯥꯁꯤꯡ ꯃꯍꯩ ꯇꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯅꯇꯣꯝꯇ ꯉꯥꯏꯔꯝꯂꯅꯤ ꯏꯅꯝꯃꯒ ꯁꯨꯝ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯅꯤ ꯊꯔꯣꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯃ ꯍꯧꯖꯤꯛ ꯂꯣꯡ ꯈꯣꯟꯕꯗ ꯉꯥ ꯌꯥꯝ ꯐꯥꯒꯗꯕ ꯃꯇꯝꯁꯨ ꯑꯣꯏ ꯀꯨꯏꯔꯦ ꯂꯣꯡ ꯈꯣꯟꯕ ꯆꯠꯇꯕꯁꯨ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯏꯇꯥꯁꯤꯡꯅ ꯃꯍꯩ ꯇꯝꯕ ꯍꯦꯛ ꯆꯠꯄ ꯍꯧꯈꯤꯕꯗꯒꯤ ꯏꯇꯣꯝꯇ ꯇꯟꯗꯨꯅ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯐꯔꯦꯗ ꯅꯪꯅ ꯑꯁꯨꯝꯅ ꯌꯥꯔꯛꯄꯁꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯇꯨꯡꯒꯣꯜꯒ ꯂꯣꯡ ꯑꯗꯨꯒ ꯂꯧꯔꯨꯈꯤꯒꯦ ꯅꯪꯁꯨ ꯀꯣꯟꯊꯣꯡꯗ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯅꯝꯃ ꯊꯔꯣ ꯃꯥꯗꯤ ꯂꯣꯡ ꯈꯣꯟꯗꯨꯅ ꯉꯥ ꯐꯥꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯊꯝꯕꯥꯜꯅ ꯂꯣꯡ ꯈꯣꯜꯂꯨꯁꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯁꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯇꯣꯡꯒꯣꯟ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯂꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯐꯤꯁꯥꯀꯣꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯐꯤꯁꯥꯀꯣꯟ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯀꯣꯛꯁꯦꯠ ꯁꯦꯝꯗꯨꯅ ꯌꯦꯠꯁꯤꯜꯂꯕ ꯇꯨꯡ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯊꯣꯛꯂꯛꯏ ꯊꯝꯕꯥꯜꯅ ꯊꯔꯣ ꯑꯩꯗꯤ ꯅꯪ ꯊꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯑꯗꯣ ꯑꯩꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯣꯡ ꯈꯣꯟꯕꯗ ꯉꯥ ꯌꯥꯝ ꯐꯥꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯀꯔꯝꯕꯗ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ ꯏꯅꯝꯃ ꯃꯃꯥꯡ ꯊꯪꯕ ꯂꯧꯕꯨꯛꯀꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯂꯧꯈꯣꯡ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯁꯤ ꯉꯥ ꯌꯥꯝ ꯐꯥꯒꯟꯕꯅꯤ ꯍꯣꯏꯅꯦ ꯂꯧꯒ ꯇꯥꯏꯅꯕꯅꯤꯅ ꯂꯧꯔꯛꯀꯤ ꯉꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯔꯣ ꯂꯧꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯣꯡ ꯈꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯁꯨ ꯑꯗꯨꯝ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯝꯕꯥꯜꯅ ꯊꯔꯣ ꯅꯪꯕꯨ ꯉꯥ ꯀꯌꯥ ꯐꯥꯔꯒꯦ ꯑꯩꯗꯤ ꯇꯨꯡꯒꯣꯜ ꯑꯁꯤ ꯊꯟ ꯀꯣꯛꯄꯨ ꯇꯧꯔꯦꯅꯦ ꯏꯅꯝꯃ ꯑꯩꯁꯨꯅꯦ ꯉꯥꯀꯤꯆꯧꯅ ꯑꯌꯥꯝꯕꯅꯦ ꯐꯥꯔꯤꯕꯁꯤꯁꯨ ꯂꯣꯡ ꯈꯣꯟꯕ ꯑꯁꯤꯗ ꯉꯥꯒ ꯃꯌꯥꯝ ꯐꯥꯕꯁꯤꯗꯤꯅꯦ ꯋꯥꯈꯜꯒꯁꯤ ꯅꯨꯡꯉꯥꯏꯀꯣ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯗꯨꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯏꯔꯩꯒ ꯊꯥꯅꯤꯜꯒꯁꯨ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕꯤꯕ ꯂꯣꯏꯔꯗꯨꯅ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯜꯂꯗꯨꯅ ꯄꯣꯏꯔꯩꯒ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯃꯈꯣꯡꯅ ꯑꯁꯨꯝ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕꯤꯕꯁꯦ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯑꯅꯝꯕ ꯑꯣꯏꯔꯦ ꯃꯍꯩ ꯇꯝꯕ ꯂꯥꯛꯄꯗ ꯏꯔꯥꯡ ꯑꯃꯁꯨ ꯏꯇꯧ ꯇꯧꯔꯤ ꯑꯗꯨꯒ ꯍꯩꯖꯤꯡꯄꯣꯠ ꯆꯠꯇꯧꯕꯗꯧꯅꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯩꯁꯤꯗ ꯃꯔꯩꯒꯁꯨ ꯑꯃꯨꯛ ꯀꯣꯜꯂꯒ ꯋꯥ ꯉꯥꯡꯗꯅ ꯐꯨꯅꯤꯡꯕꯅ ꯈꯨꯠꯀꯁꯦ ꯃꯔꯤꯡ ꯆꯠ ꯂꯥꯏꯔꯤꯛꯅ ꯍꯩꯇ꯭ꯔꯤꯕ ꯄꯣꯏꯔꯩꯅ ꯑꯣ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯂꯤꯡꯈꯠꯂꯨꯕꯒꯤ ꯂꯥꯟꯕꯅꯤ ꯁꯥꯎꯕꯤꯔꯨꯅꯨ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯣ ꯄꯣꯏꯔꯩ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯈꯨꯜ ꯂꯥꯟꯗꯨꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯍꯥꯏꯁꯦ ꯀꯩꯁꯨ ꯑꯣꯏꯗꯧ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯏꯕ ꯄꯥꯕ ꯀꯔꯤꯁꯨ ꯊꯣꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯩꯖꯔꯤꯕ ꯏꯌꯩꯁꯦ ꯃꯈꯣꯏꯗꯁꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯒ ꯍꯌꯦꯡ ꯃꯤꯔꯛ ꯇꯤꯜꯂꯛꯄꯗ ꯃꯣꯏꯒꯤ ꯃꯥꯏ ꯑꯣꯏꯖꯅꯕꯅꯤ ꯀꯩꯅꯣ ꯁꯍꯔ ꯅꯨꯄꯥꯒ ꯀꯣꯏꯔꯗꯤ ꯆꯤꯊꯤ ꯄꯥꯕ ꯊꯣꯛꯇꯗꯅ ꯀꯩꯅꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯜꯂꯤꯕꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯁꯤꯜꯂꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯁꯤꯗꯤ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯒꯨꯝꯕꯅꯤ ꯃꯁꯤꯗ ꯀꯝꯗꯧꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯜ ꯇꯧꯔꯤꯅꯤ ꯆꯩ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯏꯕꯥꯅꯤꯕꯨꯗꯤ ꯅꯨꯄꯤ ꯊꯤ ꯈꯪꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯤ ꯃꯍꯩ ꯇꯝꯕ ꯂꯥꯛꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏꯕ ꯀꯩꯅꯣ ꯁꯤꯗꯤ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯈꯗꯥꯡ ꯊꯥꯗꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯕ ꯅꯪꯍꯧꯗꯕꯒꯤ ꯁꯟꯊꯤꯗ ꯑꯃꯨꯛ ꯅꯦꯠꯂꯤ ꯁꯣꯏ ꯑꯣꯏꯔꯝꯅꯤ ꯄꯣꯏꯔꯩ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯠꯐꯝ ꯑꯗꯨꯅ ꯂꯧꯈꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ
ꯁꯟꯊꯤ ꯅꯦꯠꯄ ꯅꯠꯇꯦ ꯏꯇꯥꯎ ꯑꯩ ꯃꯤꯠ ꯌꯥꯝ ꯐꯔꯦ ꯌꯦꯡꯉꯨꯗꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯊꯥꯅꯤꯜ ꯄꯣꯏꯔꯩꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯎꯔꯦ ꯂꯧꯈꯣꯡ ꯑꯗꯨꯗ ꯉꯥ ꯐꯥꯔꯤꯕ ꯅꯨꯄꯤꯗꯨ ꯃꯤꯅꯤ ꯀꯩꯅꯣ ꯉꯥ ꯐꯥꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ ꯑꯩꯗꯤ ꯃꯧ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ ꯂꯩꯁꯥꯕꯤꯗꯤ ꯃꯥꯟꯗꯦ ꯃꯍꯩ ꯇꯝꯕ ꯂꯥꯛꯇꯕꯅꯤꯅ ꯃꯧꯗꯤ ꯃꯥꯟꯗꯦꯗ ꯏꯇꯥꯎ ꯐꯤ ꯏꯟꯗꯦ ꯃꯧ ꯑꯣꯏꯔꯕꯗꯤ ꯐꯤ ꯁꯣꯏꯗꯅ ꯏꯟꯅꯤꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯁ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯁꯤꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒ ꯁꯦꯠꯂꯒ ꯍꯪꯒꯥꯝ ꯃꯔꯨ ꯃꯆꯨꯅ ꯀꯣꯛꯁꯦꯠꯀ ꯌꯦꯠꯂꯒ ꯂꯧꯔꯛ ꯑꯁꯤꯗ ꯃꯇꯣꯝꯇ ꯉꯥ ꯐꯥꯔꯝꯕꯁꯤꯗꯤ ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯉꯥꯎꯅꯤꯕ ꯅꯪꯗꯤ ꯅꯃꯤꯠꯇꯨꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯥꯟꯗꯤꯁꯦ ꯆꯠꯁꯤꯜꯂꯣ ꯃꯇꯝ ꯃꯥꯡꯅꯕ ꯉꯥꯏꯈꯣ ꯉꯥꯛꯇ ꯌꯦꯡꯈꯤꯁꯦ ꯏ ꯀꯅꯥꯅꯣ ꯂꯧꯔꯛꯁꯤꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅ ꯑꯥꯏ ꯏꯇꯩꯃ ꯊꯝꯕꯥꯜꯅꯤꯅ ꯇꯥꯟꯕꯨ ꯐꯅ ꯆꯥꯔꯤ ꯂꯥꯏ ꯂꯩꯀꯣ ꯂꯥꯏ ꯂꯩ ꯀꯥꯟꯗꯤ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯖꯤꯜꯂꯨꯒꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯑꯋꯥꯊꯕꯤꯗ ꯐꯅꯦꯛ ꯁꯦꯠꯄ ꯐꯥꯎ ꯂꯦꯝ ꯊꯥꯗꯦꯗꯨꯅꯤ ꯐꯪꯃꯟꯗ꯭ꯔꯁꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯅꯤꯀꯣ ꯑꯣ ꯏꯇꯩꯃ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯃꯤ ꯑꯃꯅ ꯀꯧꯕꯗꯨꯗ ꯉꯥ ꯐꯥꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯍꯩꯃꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯨꯁꯨꯝꯒꯤ ꯃꯍꯩ ꯇꯝꯕꯤꯕ ꯑꯣꯖꯥ ꯄꯣꯏꯔꯩꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯟꯅ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯄꯣꯏꯔꯩ ꯅꯠꯇ꯭ꯔꯣ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯧ ꯃꯥꯅꯤ ꯏꯇꯩꯃ ꯑꯣ ꯉꯥꯏꯈꯣ ꯏꯇꯩꯃ ꯂꯥꯛꯀꯦ ꯊꯝꯕꯥꯜ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯔꯣ ꯉꯥꯁꯨ ꯇꯨꯡꯒꯣꯜ ꯊꯥꯟꯗꯣꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯍꯣꯏ ꯅꯃ ꯑꯩꯁꯨ ꯑꯕꯣꯛꯀ ꯏꯕꯨꯒꯅ ꯊꯤꯔꯝꯂꯅꯤ ꯍꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯧꯈꯣꯡ ꯑꯗꯨꯗꯒꯤ ꯁꯣꯔꯣꯛ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯑꯣꯖꯥ ꯄꯣꯏꯔꯩ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯍꯩ ꯇꯝꯕꯤꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯍꯌꯦꯡꯁꯦ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯂꯩꯍꯧꯔꯤꯗ ꯃꯣꯏ ꯀꯔꯤꯅꯣ ꯍꯌꯦꯡꯒꯤ ꯁꯤꯜ ꯂꯥꯡꯒꯅꯤꯅ ꯑꯗꯨ ꯏꯇꯩꯃ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯕꯤꯗ꯭ꯔꯁꯨ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨꯗ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯀꯧꯕꯗꯨꯗ ꯏꯇꯩꯃꯁꯨ ꯍꯦꯛ ꯀꯧꯕꯅꯤ ꯉꯁꯤꯗꯒꯤ ꯍꯦꯛ ꯀꯧꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯑꯃꯁꯤꯅ ꯀꯅꯥꯅꯣ ꯏꯇꯩꯃ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯥꯁꯨ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕꯤꯕ ꯑꯣꯖꯥꯅꯤ ꯃꯃꯤꯡꯅ ꯊꯥꯅꯤꯜ ꯀꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯅꯤꯜꯅ ꯊꯔꯣꯗ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯂꯦꯝꯕꯅ ꯁꯥꯔꯤꯕ ꯁꯨꯛꯂꯦꯝꯗꯤ ꯂꯦꯝꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯈ꯭ꯔꯦ ꯈꯪꯂꯕꯁꯤꯗ ꯑꯃꯨꯛ ꯋꯥꯈꯜ ꯁꯥꯒꯠꯂꯤ ꯃꯥꯜꯂꯤ ꯁꯞꯇꯥꯃꯛꯅ ꯒꯝꯚꯤꯔ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯥꯍꯨꯝꯁꯤꯗ ꯊꯥꯕꯗ ꯆꯤꯡꯁꯥꯏꯕꯝ ꯀꯥꯏꯅꯤꯡꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯊꯝꯕꯥꯜ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪꯁꯨ ꯄꯣꯏꯔꯩꯒ ꯄꯨꯟꯅ ꯃꯍꯩ ꯇꯝꯃꯤꯟꯅꯔꯛꯄ꯭ꯔꯣ ꯊꯥꯅꯤꯜ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯩꯃ ꯄꯣꯏꯔꯩꯅ ꯏꯇꯩꯃ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯃꯃꯤꯡ ꯊꯔꯣ ꯀꯧꯕꯅꯤ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕꯅꯤ ꯑꯩꯈꯣꯏ ꯀꯨꯁꯨꯝꯒꯁꯨ ꯇꯤꯟꯅꯕꯅꯤ ꯉꯥꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯐꯥꯔꯤ ꯆꯔꯥ ꯑꯃ ꯄꯨꯈꯣ ꯄꯣꯏꯔꯩ ꯊꯔꯣꯒꯤ ꯃꯤꯡ ꯈꯪꯂꯕꯗ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯊꯥꯅꯤꯜ ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯏꯇꯩꯃ ꯍꯣꯏꯅ ꯋꯥꯅ ꯐꯥꯔꯒ ꯂꯦꯝꯅ ꯂꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯁꯦꯜ ꯄꯤꯔꯝꯒꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣꯗ ꯃꯤꯇꯣꯞꯁꯨ ꯅꯠꯇꯕꯁꯤꯗ ꯊꯥꯅꯤꯜ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯏꯆꯟ ꯊꯔꯣ ꯏꯆꯜꯒꯤ ꯉꯥꯗꯣ ꯈꯔ ꯈꯥꯏꯕ ꯌꯥꯔꯕꯗꯤ ꯅꯕꯨꯡ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯈꯥꯏꯕꯤꯔꯝꯃꯣ ꯀꯨꯏꯔꯕꯅꯤ ꯏꯃꯥꯅ ꯂꯧꯔꯛꯇ ꯐꯥꯕ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯂꯩꯕ ꯊꯔꯣꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯅꯤꯌꯦ ꯈꯥꯏꯒꯦ ꯏꯕꯨꯡ ꯑꯗꯣ ꯉꯥ ꯍꯥꯞꯅꯕ ꯄꯥꯇ꯭ꯔꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯔꯛꯇꯦ ꯑꯩꯗꯤ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦꯍꯦ ꯚꯥꯞꯄꯨ ꯑꯣꯏꯗꯤ ꯉꯥꯁꯤꯗꯤ ꯀꯔꯥꯏꯗ ꯍꯥꯞꯀꯅꯤ ꯏꯇꯩꯃ ꯑꯁꯤꯒꯤ ꯄꯥꯡꯈꯣꯛꯂꯥꯁꯤꯗ ꯍꯥꯞꯂꯁꯤ ꯑꯩ ꯍꯦꯛꯂꯛꯀꯦ ꯏꯕꯨꯡ ꯑꯁꯤꯗꯤ ꯉꯥ ꯍꯥꯞꯄ ꯆꯜꯂꯣꯏꯌꯦ ꯄꯤꯛꯏ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯁꯦ ꯏꯇꯩꯕꯒꯤ ꯉꯥ ꯁꯔꯨꯛꯁꯤ ꯐꯤꯁꯤꯗ ꯍꯦꯛ ꯌꯣꯝꯈ꯭ꯔꯒꯦ ꯇꯨꯡꯒꯣꯜꯁꯤ ꯑꯣꯏꯅ ꯍꯦꯛ ꯄꯨꯈ꯭ꯔꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯨꯁꯨꯝꯗ ꯍꯦꯛ ꯄꯤꯔꯣ ꯊꯔꯣ ꯅꯪꯒꯤꯁꯨ ꯇꯨꯡꯒꯣꯜꯗ ꯑꯣꯏꯅ ꯄꯤꯈꯤꯕ ꯌꯥꯗꯣꯏꯔꯥ ꯍꯌꯦꯡ ꯀꯨꯁꯨꯝꯗ ꯄꯤꯔꯛꯂꯕꯁꯨ ꯌꯥꯏ ꯍꯣꯏ ꯌꯥꯅꯤꯌꯦ ꯏꯅꯝꯃ ꯇꯨꯡꯒꯣꯜꯁꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯒꯦ ꯉꯥꯁꯤꯅ ꯀꯣꯛꯁꯦꯠꯁꯤꯗ ꯑꯣꯏꯅ ꯌꯣꯝꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯣꯏꯅ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯐꯤ ꯑꯗꯨꯅ ꯂꯧꯊꯣꯛꯈꯤꯕꯒ ꯅꯨꯖꯥꯎꯑꯣꯏꯕꯤ ꯁꯨꯝ ꯇꯥꯔꯤꯕ ꯅꯤꯡꯊꯤꯔꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯃꯆꯣꯏ
ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯊꯔꯣ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥꯗꯨ ꯐꯤꯗꯨꯗ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯥꯅꯤꯜꯗ ꯄꯤꯗꯨꯅ, "ꯏꯕꯨꯡ, ꯁꯤ ꯇꯨꯡꯒꯣꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯅ ꯏꯕꯨꯡꯒꯤ ꯑꯣꯏꯔꯣ." ꯊꯥꯅꯤꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨꯕꯨ ꯂꯧꯔꯒ, "ꯉꯥꯁꯤꯒꯤ ꯃꯃꯜꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ?" ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯕꯨꯡ, ꯑꯩꯗꯤ ꯉꯥ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ, ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ. ꯑꯗꯨꯅ ꯆꯔꯥꯁꯤꯃ ꯏꯕꯨꯡꯒꯤ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯄꯤꯖꯕꯤꯔꯣ." ꯊꯥꯅꯤꯜꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯄꯣꯏꯔꯩꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯜꯅ ꯋꯥꯅ ꯐꯥꯖꯔꯒ ꯀꯔꯤꯒꯤ ꯁꯦꯜꯍꯧꯗꯕꯅꯣ? ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯂꯦꯝꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯍꯔꯥꯎꯕꯗ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯔꯔꯣꯏ." ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ, "ꯄꯣꯏꯔꯩ, ꯅꯪꯅ ꯉꯥꯡꯕꯁꯤꯃ ꯅꯇꯥꯎꯁꯦ ꯏꯀꯥꯏꯔꯝꯕ ꯇꯥꯔꯦ. ꯍꯣꯔꯦꯟ ꯉꯥꯗꯣ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯗꯨꯅ ꯆꯥꯔꯣ. ꯏꯇꯩꯃ ꯍꯣꯏꯁꯨ ꯆꯠꯂꯒꯦꯀꯣ, ꯃꯇꯝꯁꯦ ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯅꯤ. ꯃꯝꯁꯤꯟꯕ ꯊꯨꯈ꯭ꯔꯦ, ꯏꯇꯩꯃ ꯍꯣꯏ ꯆꯠꯂꯦꯀꯣ ꯄꯣꯏꯔꯩ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯁꯥꯎꯅ, "ꯊꯥꯅꯤꯜ, ꯀꯩꯅꯣ ꯏꯇꯥꯎꯅ ꯈꯜꯂꯤꯁꯦ?" ꯊꯥꯅꯤꯜꯅ, "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯥꯏꯅ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯟꯅ ꯊꯔꯣ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯏꯇꯥꯎꯅ ꯐꯩꯖꯤꯜꯂꯛꯀꯦ ꯇꯧꯔꯛꯏꯗꯣ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ?" ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯇꯥꯎꯅ ꯍꯥꯟꯅ ꯄꯥꯝꯃꯁꯨ ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯏꯆꯟ ꯊꯔꯣ ꯀꯣꯏꯕ ꯇꯥꯔꯦ. ꯊꯔꯣ ꯑꯩꯈꯣꯏꯅꯤ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯑꯃꯨꯛ ꯑꯃ ꯊꯤꯕ ꯍꯥꯏꯗꯨꯅꯤ." "ꯍꯩ ꯁꯛ, ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯅꯨꯄꯤ ꯄꯥꯝꯗꯕꯒ ꯁꯥꯔꯗꯅ ꯅꯒꯨꯟ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ. ꯃꯤꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯥꯏꯅ. ꯏ ꯀꯥꯔꯛꯇꯅ ꯇꯨꯡꯒꯣꯜꯁꯤꯅ ꯊꯣꯡ ꯍꯦꯛ ꯎꯞꯁꯤꯜꯂꯛꯇꯅ ꯑꯔꯦꯝꯕꯗ." ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯁꯨ ꯊꯔꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯤꯁꯛꯀ ꯃꯦꯔꯥꯒ ꯄꯥꯈꯠꯅ ꯃꯁꯨ ꯊꯔꯣꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯄꯤꯁꯛꯅ, "ꯃꯈꯣꯏ ꯃꯄꯨ, ꯏꯁꯨ ꯅꯨꯄꯤꯗꯨꯕꯨ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯍꯥꯏꯕꯅꯦ." ꯃꯦꯔꯥꯅ, "ꯌꯥꯔꯦ ꯌꯥꯔꯦ ꯃꯄꯨ, ꯅꯁꯨ ꯅꯨꯄꯤ ꯑꯁꯦ ꯂꯣꯡ ꯈꯣꯜꯂꯨꯔꯤ ꯃꯥꯜꯂꯦ. ꯊꯣꯡꯒꯥꯟꯅ ꯁꯣꯝꯗ ꯂꯣꯡ ꯄꯥꯏꯔꯒ ꯆꯪꯉꯦꯗꯣ." ꯄꯤꯁꯛꯇꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯃꯁꯨ ꯅꯨꯄꯤ ꯊꯔꯣꯅ ꯃꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯄꯤꯁꯛ ꯃꯁꯨ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯥꯏ ꯊꯔꯣ, ꯅꯪꯗꯤ ꯂꯣꯡ ꯈꯣꯜꯂꯨꯔꯤꯕ ꯑꯣꯏꯔꯦ. ꯑꯕꯣꯛꯇꯤ ꯏꯁꯨ ꯊꯤꯕ ꯈꯪꯗꯕ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ." ꯃꯦꯔꯥꯅ, "ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯐꯨꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯄꯥꯟꯒꯪ ꯃꯥꯟꯕꯤꯁꯦ." "ꯍꯅꯨꯕꯥ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯕꯨ ꯄꯥꯟꯒꯪ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ? ꯂꯩꯋꯥ ꯑꯔꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯛꯇꯥꯗꯨꯒ." ꯃꯦꯔꯥ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯂꯕ? ꯀꯗꯥꯏ ꯀꯗꯥꯏ, ꯏꯄꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯁꯨꯅ ꯐꯥꯔꯛꯄ ꯉꯥꯗꯣ." ꯊꯔꯣ ꯍꯔꯥꯎꯅ, "ꯄꯨꯄꯨ, ꯉꯥ ꯈꯨꯌꯥꯝ ꯑꯃꯅꯤ. ꯑꯗꯨꯁꯨ ꯄꯨꯄꯨꯒ ꯑꯕꯣꯛꯀꯅ ꯄꯥꯝꯖꯕ ꯉꯥꯀꯤꯖꯧ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯌꯣꯝꯂꯛꯄ ꯐꯤ ꯑꯗꯨ ꯊꯔꯣꯅ ꯇꯞꯅ ꯇꯤꯡꯊꯣꯛꯂꯛꯏ꯫ ꯄꯤꯁꯛ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯉꯥꯁꯤꯗꯤ. ꯍꯣꯔꯦꯟꯗꯤ ꯉꯥꯀꯤꯖꯧ ꯇꯣꯌꯣꯠ ꯇꯧꯔꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ." ꯃꯦꯔꯥꯅ, "ꯊꯔꯣ, ꯅꯪꯕꯨ ꯉꯥ ꯐꯥꯕ ꯆꯠꯂꯕꯗꯤ ꯇꯨꯡꯒꯣꯜ ꯄꯨꯕ ꯌꯥꯗ꯭ꯔꯣ?" "ꯇꯨꯡꯒꯣꯜ ꯄꯨꯌꯦ ꯄꯨꯄꯨ. ꯑꯗ ꯃꯤꯅ ꯉꯥ ꯂꯧꯒꯦ ꯍꯥꯏꯔꯛꯄ, ꯑꯗ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯡꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯤꯈ꯭ꯔꯦ." ꯃꯦꯔꯥꯅ, "ꯑꯣ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯉꯥ ꯂꯩꯕꯗ ꯇꯨꯡꯒꯣꯜꯁꯨ ꯍꯥꯞꯅꯔꯕꯣꯏꯔꯦ. ꯏꯄꯨꯗꯤ ꯈꯪꯉꯨꯗ꯭ꯔꯦ." ꯄꯤꯁꯛꯅ, "ꯆꯠꯂꯣ ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ. ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯆꯥꯛꯇꯣ ꯑꯕꯣꯛ ꯊꯣꯡꯕꯤꯔꯒꯦ ꯉꯁꯤꯗꯤ, ꯏꯁꯨ ꯋꯥꯔꯝꯂꯅꯤ." ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯅ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯀꯔꯤꯕꯨ ꯌꯥꯎꯒꯦꯅꯦ? ꯏꯆꯥꯅ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕ ꯑꯗꯨꯕꯣ?" "ꯉꯥ ꯌꯥꯎꯋꯦ ꯏꯃꯥ." "ꯑꯣ, ꯑꯗꯨꯗꯤ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗꯒꯤ ꯉꯥꯗꯨꯅꯒ ꯏꯆꯥꯗ ꯅꯣꯛꯁꯤꯜꯂꯛꯄ꯭ꯔꯣ, ꯏꯆꯥꯅ ꯅꯣꯛꯂꯤꯕꯗꯨꯕꯣ?" "ꯇꯜꯂꯦꯍꯦ ꯂꯥꯏꯃ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ." "ꯍꯣ, ꯉꯥꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯅ ꯄꯤꯔꯛꯄ, ꯑꯗꯨꯏ ꯅꯣꯛꯂꯤꯕ. ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯗꯤ." "ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ." ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯀꯥꯗ ꯃꯃꯥꯒ ꯃꯄꯥꯒ ꯆꯪꯂꯛꯇꯨꯅ ꯇꯣꯝꯆꯧꯅ, "ꯄꯥꯒꯤ ꯄꯣꯏꯔꯩ, ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯁꯤꯗꯅ. ꯏꯆꯥꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯕ꯭ꯔꯣ?" "ꯆꯤꯜꯂꯦ ꯄꯥꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯊꯕꯛ ꯆꯤꯟꯕ꯭ꯔꯩ? ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯩ ꯇꯨꯝꯃꯗꯧꯅꯤ ꯄꯥꯕ." ꯃꯦꯝꯆꯥꯅ, "ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯗꯥꯡꯁꯤꯗꯤꯀꯣ ꯀꯩꯊꯦꯜ ꯐꯝꯕꯤꯗꯨ ꯃꯉꯥꯏꯈ꯭ꯔꯦ." ꯇꯣꯝꯆꯧꯅ, "ꯌꯥꯔꯦ ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ." ꯇꯣꯝꯆꯧ ꯃꯆꯥ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯄꯣꯏꯔꯩ, ꯍꯧꯖꯤꯛ ꯏꯆꯥꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯤꯅꯦ. ꯑꯗꯨꯅ ꯏꯄꯥꯅ ꯏꯆꯥꯗ ꯋꯥ ꯑꯃꯗ ꯍꯥꯏꯁꯤꯔꯥꯅ." ꯄꯣꯏꯔꯩ ꯃꯄꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ
ꯄꯣꯏꯔꯩꯅ ꯑꯣꯏꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯏꯔ ꯄꯥꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯔꯨꯔꯅꯨ, ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯤ, ꯑꯗꯨ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯔꯛꯂꯗꯣꯏꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯏꯃꯥꯒꯤ ꯄꯣꯏꯔꯩ, ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯉꯁꯤꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯠꯇꯨꯅ ꯅꯄꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒ ꯏꯆꯥꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯑꯊꯨꯕꯗ ꯀꯨꯊꯤ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯒꯗꯕꯅꯤ꯫ ꯃꯤꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯑꯃꯗꯤ ꯇꯣꯝꯆꯧ ꯄꯣꯏꯔꯩꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯆꯥꯛꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤ꯫ ꯄꯣꯏꯔꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯀꯣ ꯊꯤꯕꯣꯠꯇ ꯅꯦꯠꯂꯦ ꯑꯗꯨꯅꯤ꯫ ꯐꯖꯕꯅꯤꯗ ꯊꯔꯣꯗꯣ, ꯆꯥꯛꯇꯤ ꯆꯥꯛꯈ꯭ꯔꯦ ꯂꯩꯕꯣ꯫ ꯑꯩꯅ ꯊꯔꯣꯃꯨꯛ ꯄꯨꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯡꯁꯤꯒ ꯍꯌꯦꯡ ꯀꯞꯄꯒ ꯂꯦꯟꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯠꯄꯗ꯫ ꯍꯣꯏꯗ ꯏꯇꯥꯎ ꯊꯥꯅꯦꯜꯅ ꯑꯣꯏꯖꯔꯁꯅꯨ ꯊꯔꯣꯗꯣ, ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯊꯔꯣꯁꯦ ꯑꯩꯅ ꯏꯇꯥꯎꯗ ꯄꯤꯔꯒꯦ꯫ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯧꯖꯔꯒꯦ꯫ ꯄꯦꯟꯗꯦꯍꯦ ꯂꯥꯏꯕ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ, ꯀꯥꯟꯅꯗꯦ ꯃꯟ ꯌꯨꯡꯉꯒ ꯂꯩꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩꯒ ꯊꯥꯅꯦꯜꯒ ꯃꯍꯧꯁꯥꯒ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯑꯩꯉꯣꯟꯗꯒꯤ ꯏꯇꯥꯎꯅ ꯈꯔ ꯃꯩ ꯆꯠꯂꯦꯍꯦ꯫ ꯊꯥꯅꯦꯜꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯩ ꯆꯥꯛꯂꯛꯂꯤꯁꯤꯅ? ꯄꯣꯏꯔꯩꯅ ꯑꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯔꯝꯃꯦ, ꯑꯗꯨꯅ ꯊꯔꯣꯗꯣ ꯅꯪ ꯑꯗꯨꯝ ꯈꯪꯅꯖꯔꯣꯕ꯫ ꯉꯝꯃꯦꯗꯀꯣ, ꯍꯥꯟꯅ ꯃꯥꯒ ꯈꯪꯅꯔꯝꯕꯗꯣ ꯃꯉꯥꯏꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯌꯥꯝ ꯃꯨꯛꯁꯤꯜꯂꯛꯀꯅꯨ, ꯑꯩꯅ ꯃꯨꯟꯒꯦ ꯉꯝꯕ ꯆꯥꯅꯤꯀꯣ, ꯅꯨꯄꯤ ꯐꯪꯉꯣꯏꯗꯕꯩ ꯈꯟꯕꯤꯔꯒ ꯄꯥꯝꯖꯅ ꯀꯠꯊꯣꯛꯄꯤꯔꯕꯅꯤ꯫ ꯌꯥꯔꯦ ꯇꯣ, ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯔꯦꯟꯗꯣ ꯀꯨꯁꯨꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ, ꯇꯨꯡꯒꯣꯜ ꯑꯁꯤꯁꯨ ꯄꯤꯔꯝꯅꯕ꯫ ꯀꯨꯁꯨꯝꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯁꯤ ꯀꯩꯅꯣ, ꯑꯩꯁꯨ ꯄꯤꯈꯤꯗꯣꯏꯅꯤ꯫ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯃꯔꯝ ꯂꯩ꯫ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕꯗ ꯄꯨꯔꯅꯤꯃꯥꯒ ꯀꯨꯁꯨꯝꯒ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯥꯅꯦꯜꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯑꯣꯖꯥ ꯊꯔꯣꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯌꯧꯔꯦ꯫ ꯊꯥꯅꯦꯜꯅ ꯑꯣ ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯔ? ꯅꯪ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯄ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯀꯨꯁꯨꯝꯅ ꯍꯣꯏ ꯌꯥꯅꯤꯌꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯐꯠ ꯆꯪꯂꯒ ꯀꯧꯊꯣꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯅ ꯆꯪꯗꯨꯅ ꯊꯔꯣꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯅꯦꯜꯁꯨ ꯃꯥꯒꯤ ꯄꯤꯈꯥꯎꯗꯒꯤ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯕ ꯆꯦ ꯑꯃ ꯂꯧꯊꯣꯛꯂꯒ ꯇꯨꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯔꯣꯅ ꯏꯕꯨꯡ ꯇꯨꯡꯒꯣꯜ ꯊꯤꯜꯂꯛꯂꯤꯔꯣ? ꯀꯨꯁꯨꯝꯗ ꯑꯗꯨꯝ ꯄꯤꯔꯛꯂꯁꯨ ꯌꯥꯕꯁꯤꯗ ꯏꯕꯨꯡꯅ ꯋꯥꯅ ꯑꯃꯨꯛ ꯂꯥꯛꯄꯤꯔꯦ꯫ ꯊꯥꯅꯦꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩꯁꯨ ꯁꯨꯝ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯊꯤꯜꯂꯛꯂꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯗꯤ꯫ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯊꯥꯅꯦꯜꯒ ꯄꯣꯏꯔꯩꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯅ ꯀꯨꯁꯨꯝ ꯄꯨꯔꯅꯤꯃꯥ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯊꯔꯣ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯇꯨꯡꯒꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦ ꯑꯃ ꯊꯨꯞꯇꯨꯅ ꯌꯥꯎꯔꯤꯕꯗꯨ꯫ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯄꯥꯕ ꯊꯣꯛꯇꯕꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯏꯕꯨꯡ ꯊꯥꯅꯦꯜꯅ ꯏꯔꯤꯕꯁꯤꯕꯣ? ꯉꯥꯒꯤ ꯁꯦꯜ ꯂꯧꯗꯕ ꯑꯗꯨꯒꯤ ꯏꯔꯤꯕ ꯖꯥꯠꯂꯅꯦ? ꯅꯣꯡꯃ ꯇꯥꯟ ꯆꯥꯕꯗ ꯀꯨꯁꯨꯝꯗ ꯄꯥꯍꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯔꯣ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯊꯔꯣ ꯃꯍꯩ ꯇꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯗ ꯊꯔꯣꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯊꯥꯅꯦꯜ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡ, ꯊꯥꯈꯤꯕ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯊꯥꯅꯦꯜꯅ ꯃꯈꯦ ꯌꯥꯝ ꯂꯥꯡꯒꯅꯨꯗ, ꯉꯁꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯉꯔꯥꯡꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯉꯥꯏ ꯊꯣꯛꯄꯤꯔꯛꯇꯦ, ꯉꯁꯤꯁꯨ ꯊꯣꯛꯄꯤꯔꯛꯇꯧ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯀꯥꯟꯗꯦ ꯍꯜꯂꯁꯤ, ꯂꯦꯞꯄꯗ ꯑꯩ ꯀꯂꯥꯛꯇꯨꯝ ꯆꯣꯛꯊꯔꯦꯗ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯔꯣ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯊꯥꯅꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯙꯥꯎ ꯃꯥ ꯊꯣꯛꯂꯛꯑꯦ, ꯊꯣꯛꯂꯛꯑꯗꯤ ꯍꯣꯃꯣ ꯁꯥꯗꯅ ꯂꯩꯔꯅꯨ, ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨꯔꯣ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯄ ꯊꯣꯛꯂꯗꯤ ꯑꯩꯉꯣꯟꯗ ꯄꯥꯟꯕꯁꯨ ꯇꯝ ꯉꯝꯗꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ꯫ ꯊꯥꯅꯦꯜ ꯄꯣꯏꯔꯩꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯊꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯔꯣꯁꯨ ꯊꯥꯅꯦꯜꯕꯨ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯨꯡ ꯊꯥꯅꯦꯜ ꯂꯥꯛꯑꯝꯃꯤꯔꯣ? ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ? ꯍꯣꯏ ꯏꯕꯨꯡ꯫ ꯊꯥꯅꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯟ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ? ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯨꯕꯨ? ꯊꯔꯣ ꯀꯔꯤꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ ꯆꯤꯊꯤꯗꯣ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ, ꯑꯗꯣ ꯑꯩꯗꯤ ꯄꯥꯕ ꯊꯣꯛꯇꯤꯌꯦ, ꯑꯗꯨꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯈꯪꯗꯤꯌꯦ, ꯀꯨꯁꯨꯝꯗ ꯄꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ꯫
ꯏꯕ ꯄꯥꯕ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯊꯔꯣ ꯁꯛꯐꯝ ꯑꯗꯨ ꯍꯣꯡꯗꯨꯅ, ꯏꯕꯨꯡ, ꯑꯩꯁꯨ ꯃꯍꯩ ꯇꯝꯕꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ. ꯑꯗ ꯑꯩꯒꯤꯗꯤ ꯏꯕꯣꯛꯀ ꯏꯄꯨꯒ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯏꯇꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ. ꯊꯥꯅꯦꯜ ꯊꯔꯣꯒꯤ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ. ꯊꯥꯅꯦꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯆꯟ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯕꯤꯒꯦ ꯈꯟꯕꯤꯒꯅꯨ. ꯊꯥꯅꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯊꯔꯣ ꯏꯀꯥꯏꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯏꯁꯤꯡ ꯁꯣꯛꯇꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯊꯥꯅꯦꯜ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯖꯍꯧꯏ. ꯑꯁꯨꯝꯅ ꯄꯣꯏꯔꯩꯅ ꯀꯨꯁꯨꯝꯒ ꯄꯨꯔꯅꯤꯃꯥꯒꯗꯁꯨ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯊꯥꯅꯦꯜ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯦꯂꯩꯅ, ꯊꯥꯖꯥ, ꯍꯟꯗꯛ ꯑꯣꯖꯥ ꯊꯥꯅꯦꯜ ꯍꯣꯏꯒ ꯀꯨꯁꯨꯝꯒ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯜꯂꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈ꯭ꯔꯕ ꯖꯥꯠꯂꯣ? ꯊꯥꯖꯅ, ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯊꯔꯣꯒ ꯈꯪꯅꯩ ꯍꯥꯏꯕꯒꯨꯝꯁꯨ ꯇꯧꯕꯅꯤ. ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯗ ꯃꯦꯂꯩꯒꯤ ꯃꯃꯥ ꯊꯕꯥꯅ ꯃꯈꯨꯠꯇ ꯐꯅꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ, ꯃꯦꯂꯩ, ꯐꯅꯦꯛ ꯑꯁꯤꯒꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯣ? ꯃꯦꯂꯩ ꯍꯔꯥꯎꯅ, ꯏꯃꯥ, ꯑꯩꯒꯤꯔꯣ? ꯃꯆꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯩꯗ. ꯀꯅꯥꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯣ? ꯊꯕꯥꯅ, ꯊꯔꯣꯅ ꯁꯥꯕꯅꯤ. ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯕ ꯆꯠꯂꯨꯕꯗ ꯐꯅꯦꯛ ꯑꯁꯤ ꯐꯖꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ. ꯈꯪꯗꯦ, ꯑꯩꯗꯤ ꯊꯔꯣꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ. ꯅꯈꯣꯏꯗꯒꯤ ꯃꯤꯒꯤ ꯃꯆꯥꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯐꯕ. ꯃꯦꯂꯩ ꯁꯥꯎꯅ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ, ꯃꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯉꯥꯡꯕꯤꯁꯦ ꯍꯧꯔꯛꯑꯗꯧꯅꯤ. ꯍꯩꯃꯥ, ꯐꯕꯗꯨꯗꯤ ꯐꯩ ꯍꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ. ꯌꯦꯡꯉꯨ, ꯃꯤꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯂꯤꯕꯁꯦ. ꯅꯪꯗꯤ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯔꯤꯛ ꯑꯅ ꯇꯧꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ. ꯌꯥꯔꯦ ꯏꯃꯥ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯃꯥꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯊꯥꯖꯥ, ꯁꯤꯡꯖꯨꯗ ꯅꯣꯏ ꯇꯣꯏꯅ ꯆꯥꯔꯨꯔꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯩꯕꯨ ꯃꯁꯤ ꯀꯔꯝꯅ ꯉꯥꯡꯅꯔꯤꯁꯤꯒꯦ? ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ. ꯀꯔꯝꯕ ꯊꯣꯛꯂꯒꯕ ꯑꯩꯕꯣ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯊꯥꯅꯦꯜꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯄꯤꯁꯛꯅ, ꯏꯁꯨꯅ ꯂꯨꯍꯣꯡꯈꯤꯕꯁꯤ ꯌꯨꯝ ꯑꯁꯤ ꯏꯍꯥꯡ ꯍꯦꯛ ꯍꯥꯡꯍꯧꯏꯗ. ꯃꯤꯔꯥꯅ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ. ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯏꯁꯨꯅ ꯂꯨꯍꯣꯡꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤꯅꯦ ꯃꯕꯣꯛ ꯅꯪꯕꯣ. ꯑꯗꯨꯒꯤꯕꯨꯗꯤ ꯐꯔꯦ. ꯏꯁꯨ ꯅꯨꯄꯥꯗꯨꯅꯒ ꯐꯔꯤꯕ, ꯃꯅꯦꯝꯅꯒ ꯐꯔꯤꯕ. ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯔꯥꯏꯕꯛꯁꯦ ꯐꯗꯤ ꯐꯕ ꯖꯥꯠꯅꯤꯀꯣ. ꯑꯗ ꯏꯁꯨ ꯂꯩꯇꯕꯁꯦ ꯏꯍꯥꯡ ꯍꯦꯛ ꯍꯥꯡꯕ. ꯋꯥꯖꯔꯕ ꯏꯁꯨꯅꯤ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯃꯁꯔꯨꯛ ꯑꯣꯏꯖꯔꯁꯅꯨ. ꯏꯁꯨꯅ ꯑꯁꯨꯝꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯔꯕꯁꯨ ꯃꯣꯃꯣꯅꯣꯛꯅ ꯁꯤꯕ ꯉꯝꯗꯧꯔꯤꯕꯅꯤ. ꯑꯩꯗꯤꯅꯦ ꯁꯤꯕꯒ ꯉꯝꯖꯈꯤꯔꯣꯏ. ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯃꯈꯣꯏ ꯃꯄꯨ ꯍꯥꯟꯅ ꯍꯦꯛ ꯁꯤꯕꯤꯔꯣ. ꯑꯩ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯖꯔꯨꯔꯒꯦ. ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯌꯨꯍꯦ, ꯅꯕꯨꯛ ꯐꯠꯇꯅ ꯈꯜꯂꯗꯤ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ. ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯊꯔꯣ ꯃꯆꯥꯕꯨ ꯅꯥꯎꯁꯨꯝꯕꯤꯔꯤ. ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯄꯥꯡꯈ꯭ꯔꯕꯗ ꯄꯨꯜꯂꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ. ꯇꯟꯗꯟꯁꯤꯡꯁꯨ ꯀꯨꯞꯐꯦꯠ ꯀꯥꯞꯐꯦꯠ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯉꯥꯜꯂꯦ. ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯂꯦꯞꯇꯅ ꯃꯪꯖꯧ. ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯥꯎꯁꯨꯝꯕꯤꯒꯦ. ꯊꯥꯅꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯥꯎꯁꯨꯝ ꯏꯁꯩ ꯌꯥꯝ ꯐꯖꯩꯗ. ꯍꯩꯃꯥ, ꯇꯝꯗ꯭ꯔꯤꯕ? ꯑꯩꯗꯤ ꯃꯈꯣꯏ ꯃꯄꯥ ꯇꯨꯝꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ. ꯇꯨꯝꯊꯒꯦ ꯇꯧꯔꯝꯕꯅꯤ. ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯒ. ꯊꯔꯣ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ. ꯊꯥꯅꯦꯜ ꯊꯔꯣ ꯏꯀꯥꯏꯅ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ. ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ. ꯑꯁꯨꯝꯅ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯊꯔꯣ ꯊꯥꯅꯦꯜꯒ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ. ꯊꯔꯣ ꯃꯥꯁꯨ
ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤꯁꯥꯀꯣꯟ ꯀꯌꯥ ꯊꯝꯗꯨꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯊꯕꯛ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫